Chahi Khara Mamangdagi Horakrabaso Hosik Union Langang Indo Memangam Kai Paring the Maru in the Manipur Gatainaba Myanmar border the Sambal Khanabakan Thabaksing Tharakling Cherakta More PSTaki Khanong Pokta kilometer Anirom Lapnariba border pillar number 77 Amadi 78 Kilona Vada Sambal Khanaba Yungba Yotki Makong Taraga Manga Sakang the Basing Nakatlaga Huran Krehari Yol Huran Kribamafam Madugi Matak Oirafna Chingtakta AR Gipos Amasulai Ribani Adugama Famasimak Myanmar Dagi Mui Singna Yamna Toina Fogdok Povjin Tauribamafam Nihari Adumoinamak border fencing gi yot ki makong taraga manga bu tha sigi anigi hingnong yaida mioi khara na mataw karam na kakthatlaga huran bak ngamkribano hangnarakli Thaudol sigi pau tabadagi ngarang more police na changsin duna yengsinkhre adumoinamak huran khiba yot singdudi phangbangam khidri arms smuggler ani fare nongmai phangle police Manipur operate over underground organization sing amasung lengang na lona yadaba Thabaksing tawbani haiba mioi singi mathakta chatharakpa kanba operation singa mari leinana police control room na ngasi numidang thorakpa cherol amada ngarang security force na Imphal East district ki tongan mafam singdagi nongmai pusilakpa amasung lona yadaba mamongda yonbagi thabakta chenaba mioi ani fare hairi cherol asigi matungina faraba singdi lamlai PS ki manung chanba huidrom awang laikai dagi ningombam abung LS ibum chayangkhai amasung sagolmang PS ki manung chanba Kaibi Kulen Makha Laikai dagi ning thaujam konung jaw kuntragani thoini hari en abungna pawrabi hidumbi dagi fawani aduga en konung jaw na ma ki mehim dagi fawani hari makhoi dagi 9mm pistol ama magazine ama maru ani scooter Vespa ama mobile phone ani amasung Aadhaar card ama fangle hari Zomi amasung Kuki ani gi marakta yanadaba hengalakli Zomi singna khundaba mafamda Kuki Jo Council gi office saba yaroi Zomi Council na Kuki Jo haiba ta amasi recognize tawde maramasina Kuki Jo panba council ama oriba Kuki Jo Council asi Zomi singna khundaba maru oina Churachandpur gi mafam singda office saba natraga function tawba yarwe haiba kan wafam thamlakli Zomi Council gi information and publicity department na ngarang thadorakiba press statement amana hai Manipur gi national highway sing chathok chasin yahanabani haina India lenga na chingi akhanaba civil society organization CSO khara kauraga wari sanai haiba pau fangle National Highway 2 Tipaimuk Road amasung National Highway 102 B Guite Road amasung Singhatagi Baihang Tabalambi Hangdongna Bawafam Khanabada Zomi Council natraga chatminariba loop sing tanaramdaba haibasi achumba khongthang natte hariba lambi sing asi maruoina Zomi singna khundaba lambi singni hariba lambi sing asi hangdokna bani haiduna Zomi Council na sakhangdaba CSO khara na wari saba haibasi yaba ngamloi cherol aduna hai asiguma thabak thoram sing chathaba yanabagi dama Assam Rifles ki kangbu amana lamkadagi akhanaba mioi khara Imphal lalaga kangbu pitamna meeting pangthoknaba pukhiba amasung loriba matung thilakhiba thodok laikre masida sunatana Assam Rifles ki major amana luchingba khutpu amana hariba mioi khujok khara adu aijol tamna security piraga pukhibagi thodok laikre pumnama asida Assam Rifles na loriba thodang asimaksu achumba khongthang nate Zomi Council na haukiba chahi ki May taraga mathoi da pangthokiba annual general assembly da laukiba warif ki matung ina Kuki Jo haiba tam asi recognize tawde haiba warif laukrabani masimakna Kuki Jo Council hariba loop asimak Zomi Council na sakhangdaba loop ama oina Zomi singna khundaba mafam singda office saba amasung function tawbada thingma thambani Kuki Jo Council na makhoi ge office hangmana traga function tawge harabasu mafam aduda khundariba mioi singna ayaba lawraba matung sagadabani masina makhata na pamdaba thodok Tholakadabadagi ngakthokpa ngamgani Zomi Council na konsiliba travel furup mapan na amatoina leptuna Zomi singi ngaksenaba amadi chawkha thaurangi damak lepkani cheirak asida leingaki maroiba mioi singna su leinariba fiba masikhang na thabak paikhatpana achumba khongthang oigani Zomi Council na hanadagi leijaraklaba ancestral land sing ngaksenaba angamba thakta honagani haina cherol aduna makha takhi Kukisingna leikham pokpi khulgi mapu oinaba honarakpagi thawong yaningde village authority asengba chumba puwari gi liklam mayek sengna khangdaba Kuki Refugee singna sak leikham pokpi khulbu saitu gi manung da laiba lamni haiduna yumfam yawdaba wafam da lamgi mapu oinaba honarakpagi thawong sak leikham pokpi village authority na akan mamong da yaningdaba phongdokre Ukrul Times da phongba pau aman hai leikham pokpi haiba mafam asi tokhaiba maning makha tamba khul ama oina matam kuirabagi mamangdagi legally amadi historically oina state na sakhangduna laklaba mafamni samjin sajinba wafam kaya puthoktuna lamasi bu Kukisingna mapu oina ba honarak tringai mamang kaya dagi leikham pokpi asi state na formal oina record amadi protected tawduna laikhraba khul amani chingda laiba masagi boundary leijaba Khul ama oina leikham pokpi asi kumja 1962 gi January 15 da Manipur Gazette Mawan Sadar subdivision na official oina declare tawbusu laikhrabani Gazette notification adugi matung ina leikham pokpi khul gi boundary asi north lomdana akong lok phawba south na thumkhong lok phawba east ki maigaidana surveillance gi ching amadi tampaka tainabada yungliba nung phawba amadi west na kawru chingyang phawba gi boundary ori civil court ki judgment yauna
Judicial order kayana su Laikhampokpi khulgi boundary asi ayaba pikhiba leikrabadi maram aduna leiriba record mayam asina Laikhampokpi khul asi masa maromdom leijaba saitu schedule 1946 1947 ga mari leinadaba khul amani haina utpada natuna saitu gi saruk ama natte amadi immigrant outpost amasu natte haibadugi mayek larba khudam oiri adubu laibak thiribadi British loilam lainga ki matamda Laikhampokpi gi lam asi makhoida khunda halamba lai haina Kukisingna puwari gi asengba chumba mayek sengna khangdana lamapu oinaba honarakpa simakni Sipoi villages policy 1940 gi matung ina British officer mekulokna anauba Kuki immigrant sing buffer oina sijinnanabagi damak chingi lamsingda puraktuna thamlambagi wafam leiba thengnari adubu counter naga strategy ama oina British na Kuki singbulamda masida matam kuinadagi khunda leita aduna mapung phaba furup ama oina lerak laba naga singa counterbalance taunaba thamlambani haiba wafam su leiri kumja 1830 gi matungda Kuki singbu strategic region gi damak mafam asida lerakibani British loilam lainga ki mamangda amadi tradition gi oiba mari amata Kuki singal lamasiga mari leina rakhibagi mami leite maram aduna aranba puwari da yumfam oiraga British loilam lainga ki matamda pusilakiba Kuki refugee singna khulasigi ngamkhai semdokna bahona rakpa asimak chahi kayagi mamangdagi khunda leita aduna leiraklaba puwariga sagona duna hinglaklaba khulasigi culture da singna bani haina lawi masana semjin sajinba wafam kaya da yumfam oiraga saitu gi manung chana leiba lam ama oina Laikhampokpi khulgi lam mapu oinaba Kukisingna honarakliba thawong ase athuba matamda handokadabani loinana Laikhampokpi khulgi boundary gi matangda leiriba kumja 1955-65 ki judicial order amadi kumja 1962 gi gazette notification asi mari lenaba pumnamakna ikai khumnagadabani hainasu Laikhampokpi village authority na Fongdorakli haina pau aduna makhatari Google executive artificial intelligence na thabak pumnamaki mahut silaklabadi malem asida middle class ki thabak leiraklaroi artificial intelligence AI na middle class ko ama leihandana technology asina Thabaksing sasilaktuna miweba khunai chap lefalagani haina warning tawkre Google X ki chief business officer oina 2018 da thabak thadokhiba mogoda na software developer sing CEO sing amasung podcaster sing yauna kanamada thadoklamdana AI na white collar job sing muthat khiba ga loinana yamna thuna 2027 da mangtakpa do hauragani haikre mathang chahi tara manga adu aikhoina heaven fangdringagi mamang mangtakpa hell oiragani haina mahaki diary of a CEO podcaster Mr. Godakna British entrepreneur sterile red letter haiki emotional amasung relationship tamieng thamba AI sagatpa mahak masagi startup smaller palladuna Godakna company adu sumnagi mi ahumna chalai haiki startup adu mamangi matamda developer chahungi yankai leramki adubu podcaster adu mahut sindoklagani miyamna hingnabagi lambi sing mangsilakpa amasung sense of purpose lerektabadagi mental health ki problems ki rate sing wangkhalakpa loneliness hengalakpa amasung khunai manungda nangpak tanaba hena lusilakpa thoanduna AI tholakpana khunai gi tangdu leita daba purakani karigumba nahak makok thongba 0.1% gi manungda yawdrabadi maglomi ama oigini masina middle class leiroi haina mahangna mangjongna haiki AGI artificial general intelligence na khudingmakta miyoibadagi helagani CEO ama oiba yauna khudingmakta henkragani makhoina khandaba amadi makhoi masamak puso AI na mahut sinkhigani haibasini haina mahangna haiki Mr. Goddard ki warning asi technology asina masamaki lon thunamak puthokcharaktuna miyoibana machine sing adugi khongul liba ngambagi oithokningai leiraroi haina haiduna miyoi kana godfather of AI ni launariba Geoffrey Hinton gi wafam adudagi lakhibani karigumba makhoina amaga gi marakta wari sananabagi damak makhoi masagi internet language sing puthorakpa tarabadi madu amukka hena aikhoi gi dama awabu oiragani haina Hinton na haiki wakal khanabagi damak makhoina karigumba makhoi masagi oiba lon develop tawraklabadi madu angakpa oirei makhoina kari khalibage haibadugi idea aikhoida leite AI na hana makhoina sathiba ki wakal sing khanba ngami haibasi utkre amasung machine sing asina aroibada miyoibana wahan thokpiba ngamloidaba natraga khongul liba ngamloidaba mawongda khanba ngamlakani haibasi confirm thoktaba natte haina Mr. Hinton na makhata ki Modi amasung Amit Shah gi liching makhada Manipur da unity stability amasung development anobo chapter ama laklagani biren India na ningkha tamlakpadagi matam khwaidagi sangna home minister oiba misak Amit Shah na oire haiduna hana gi chief minister nongthomam biren na thagatpa fongdorakli hana gi chief minister nongthomam biren ma ki ex account da thadorokpa warol amada leiba sigi oina khwaidagi matam sangna home minister oiba misak Amit Shah na oire matam sangna home minister oiramba sing Sardar Vallabhbhai Patel amasung Lal Krishna
Adbanina office pairamba matamdagi su Amit Shah na hele leba asigi ihan hanba Home Minister Sardar Vallabhbhai Patel na mahana office paikiba numit 1979 aduga LK Adbanina office paikiba matamna numit 1983 ni adubu Amit Shah na Home Minister oina fam purakpana ngasi August 5 da numit 1979 sukre haidi Amit Shah na Home Minister he oirakpadagi article 370 muthat khibadagi hawraga terrorism gi mayokta singthaningai oiba Thabaksing pangthokpaga loinina leiba asigi internal security mapangal kangkhar hanba ngamkre haina su singtharagli Amit Shah na leiba asigi Home Minister oirakpadagi Manipur gi oina su singthaningai oiba thabak khara pallabada Manipur People's Army ga MPAP stock ki matangda yanaba purakhe Mahaki luching makhada Jalyarong United Front ka wari sanakre peace process ta thajaba thamduna insurgent kaya ama sukulai thadokna mahausa gi punsi da halakpa ngamkre Mahaki matenga loinena Manipur da war on drugs ki khong thorang lokhat ki Mahaki mieng makhada Indo Myanmar ngamkhai paring mapung fana sambal khana ba thabak lokhat pa hore hairi loinena Prime Minister Narendra Modi amasung Home Minister Amit Shah gi luching makhada Manipur da unity stability amasung development anabo chapter ama laklagani haina su thajaba phongdoragli kwa pambi gi makhuna plate amasung chamma saduna puthokpa ngamle Malem masida single use plastic na koi bagi khalda kahalakpagi achoba awaba ama mayoknari Manipur gi oina su mari lainaba authority singna plastic na koi bagi khalda piri bijai theng kaya si yengduna Sijinna bagi chang hantha na ba thingba thamba yauna kanglon sing assembly yamna pukning thoganingai oibaga loinana koi bagi khalda su akai ba pi daba mawong da kwa maru pambi gi maprang natraga maku sing aduna thodok wathokta sijinna bagi plate amasung chama sing saduna Manohar Mayum Peter Max na maipang na puthokuna miyam da fangali masina Hana ikhoina plastic na saba disposable cup natraga disposable plate haina khangna basing adugi mahut tamna sindokna bahonaragli Imphal West District ki manung chanba tawthong da mahana polam sing asi sanabagi khuchu khulai sing thamduna MGR Fawoi container making industry haiba asigi makhada miyam gi apam basing phanganduna koibagi khalda akai bapi dana ba yamna kan honari maruoina disposable oina ngai hak sijina duna hundokpi daba Mag plastic na saba potlam sing na ayamba kethel sing da yonari amadi miyam na pam na seasonary masina akoi bagi khalda kai hen bakhak na tana miyoi bagi hakchang da su so ali haibasi malem gi akhang ahai kaya na phongdok laduna lairibani loina na kari guma sanga sing asina hundok lakpada yawrak plastic ki potlam sing adu chase lubna khudong thiningai oidaba sunate mai pakno kwa maru pambi gi maku sing asidagi plate amasung chama saduna puthokliba Peter Max ka wari sanabada hai chahi taruk long gi mamangdagi hariba potlam sing asi sabagi lambi da khong thangjik lagle thaba si hodringai da mamangda mapan gi company da thabak purami Tamil Nadu na chingba mafam sing da lairakpada su chi amasung plastic ki na taba biodegradable oiba potlam na saraga sijinaba si thengnakhi matamdu da yamna kanna Hena lamda masida su polam sing asi puthokning bagi apam balakpa hokhibani mataw osumna khanduna leiringai chorakta biodegradable oiba koi bagi khalda su so andaba kariguma polam asi sabagi matangda mahangna mapana leiringai da training ama su yaw bagi khudong chaba phangki madugi matung kumja 2019 dagi thaba asi Manipur da horaklibani Mathau taba machine singwa na hotna tuna leiki hojiksu ahenba machine hapchining bagi apamba leiri ahanba mahak na Manipur da polam asi saduna puthokpa horakpa matamda miyamna ningthina khangbi ba haibadu oidabana yona ba hotna bada awaba kharadi oiki adubu ninghanna ba leitana mahak masana tongan ba hotel restaurant na chingbada chatuna yona ba honaraki hojikti miyamna khara khangbirakle polam sing asi sanabagi damak mathau taba raw material sing adu state sigi hojik oriba phibam asi lakthungi mamangdagi Kwatha na chingba mafam dagi su lorami hojik oriba phibam sina Assam dagi ayamba polam sing asi lawduna sijinari Peter Max na hai kwa maru pambi gi maku asi ningthina chamthoktuna thamlaba matung mechin sijinaduna makhoina ohenba pamliba mawong adugi matung ina chacha adu sijinaraga maida salaga polam sing asi puthokpani hojiki oina lalon itik tawbuda su khudong chadaba khara leibana miyoi ahum gumbana sem sabagi thaba asi tawminari puthokliba plate amasung chamasing asidi miyamna leibada awaba oiroidaba chanaba mamalda yolibani Miyamna pamliba sing piba ngamnaba mayamna kanna honari mamangai state asigi irang asi lakthungi mamangdadi potlam sing asi kangpukpi yawna chingi tongan mafamda yonbagi thabaksu laina chotharambani hojikti masigi khudong chadaba khara dum mayokna duna leiri raw material sing pusinbadasu sel changbagi chang khara heli Masi pumnama oiduna su biodegradable oiba mawongna putholiba potlam sing asi miyamda ningthina phanganaba thabakti leptuna changsin khigani state asigi oina su maki thaba asina karigumba khara da oirabasu kanaba piba ngamgadra khanduna horakhibani mari lenaba kanagumba singi maikaidagi mateng pangbiduna ahenba machine sing hapchin bangamlabadi miyamgi apamba sing hena pibada mateng oiba ngamgani haina sumangna makha tana phongdokhi